Imphal-dagi kilometer 19 chꯠlaga leiba Sagonmang Awang Leikai Ward number 8 dagi Akham Sanamacha Singh Sahi 13 gi hojik thengnariba awabagi thamoigi oiba paudam ama Kangleipang News Tingbang Loop KNTL na miyamda thamjari Pala chatraba khoibu Manipuri ngai phamda chagi mateng mama hana nizari chamu si yamu kanbi ina sa khoimbu amukdari hinganbi biya ponsida ayana wari khangbu nagamtre Sanamachagi apokpa akhamjein tasu haukiba lishing ani kunga humdoi gi Mars thada laibak thiba lambi gi accident amada maram oiraga laikhidre hojik Sanamachagi apokpi mama Surbala amadi pigliba manaw nupa amaga makhoi ahum leihawi laibak thiraba akham Sanamacha haukiba lishing ani kunga humdoi gi July gi tang 13 da hojik thokliba Manipuri gi irang asina maram oiraga nongmai kapsilakpagi thodokta mahaki Haksang da panbadagi Ras Medicity Hospital da layeng pathap sathaduna aigi thawai hinglakibani Laikai gi ahal laman pradhan member amadi Manipuri gi miyamna angamba sentham mateng pangbirakduna aigi thawai kanbiki pumnamakki laman aina naba pharaga singba ngamba oijagi haiduna KNTL Kangleipak News Tingbang Loop ki thawmi singda paudambiraki aigi ming Akham Sanamcha kawi aije Sagonmang Awang Leikai hariba lam asidagini thaudok se haukiba July 11 da thokibani irang ju oiba aduga exam maya ju oiba exam gi maya oibiji gi aina imana basidagi lairik lawwa chatpajida lairik lawruraga halakpagi lambi da thokiba thaudokni aina gyan tarpa matamda Ras Medicity da admaina tawraga leiram aina nongmaina palaga gyan mangni ba mafam je hujiksu dum thoi irang yam kanna thokpa nongmai yamna kanna kapna ba mafam khamilo hajiga thangnana yamnakna thangnana leiba wakhong hariba lamjida aije nongmaina pangi ba aige haksangi awabase aduke matik wai aingonda so ije mafam chadaba mafam da sokpo oibnina aduke matik wai operation je amurak tawbunati operation je ICU room jidagi inthok tana ije operation je mari rak tawe haksang je phaba ko leitaba hadaksu doctor da chalakan haksang nuai raktre hena doctor da chalaga yengu kan da doctor na operation ama di tawdi yara roina hare adu hujik se पैसा जो लेते बाबा जो लेते बाबा जो न लेर मगदी उपाय तौदना मानन पानी न क्वेश्चन चेंदन होना बयाय अदुबो हजिकती इमा मतोम तंगारे इमा मतोम तंगारे मिना इमा नदी करी दउनी आइगे नमक्ता कपचा बनतना आइबु कनबदी इमा मथंदनदी ngamaroy aduna mayamgi mateng hanadagi ju adum pangdana lai aduga adubu hadakki operation jidaju mayamna mateng pangbiduna aigi punsibu hinghanbiyu aibu kanbiyu aibu amtangdi hanagi matawgumna hingba ngamjage mayamgi matengdagi haina aina thamoiseng mayamda haijari Makha tana Sanamachagi apokpi Surbalana thamoi shokna asumna paudambirei Tha 10 suraba phawba aigi isagi haksangi anabana maram oiraga Phamungdagi haugat kangkhatpa ngamdaduna ngasi phawba leirakhibani thabak su nomlaga singchallaga phanglakpa senphom kharana yumpuraga lakhibani hojiksu aigi isagi haksang nongmagi soksilakpana aduki matik awaba kaya mayoknari chatliba tha sida operation ama makhatana tawdaba yararoi haiduna doctor na haibirai maramaduna aikhoibu amadi isagi punsibu miyamna nungsibiduna angamba mateng pangbiyu aigi isagi thawai kanbiyu haiduna thamoi shokna paudambirei aigi isase nongmai haugiba July tang 13 nongmaina khangawdana panghibadagi magi phibamje yam thina soktana lai su tamba dagi thabangang suba ngamdadana leire to operation je mathang manga truk lak Suleman tawrise dagi mapa su leikhitre mapa leikhitaba tha hum harakpadama khangawdana nongmaina panghibani adagidi
ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯥ ꯂꯩꯇ꯭ꯔꯁꯨ ꯃꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯑꯣꯄꯔꯦꯁꯟꯁꯦ ꯃꯊꯪ ꯃꯊꯪ ꯊꯤꯔꯤꯡ ꯖꯨꯔꯤꯡ ꯊꯨꯟ ꯁꯔꯨ ꯇꯦꯛꯇꯅ ꯍꯥꯏꯕꯝ ꯈꯪꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔ ꯑꯗꯒꯤ ꯄ꯭ꯔꯙꯥꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯍꯥꯏꯖꯕꯗꯒꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯥꯁꯤꯕꯨ ꯉꯁꯤ ꯁꯤꯒꯤ ꯊꯥꯛꯁꯤꯗ ꯌꯧꯔꯛꯑꯦ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯒꯤ ꯐꯣꯠꯈꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯊꯋꯥꯏ ꯍꯤꯡꯅꯕꯅ ꯇꯧꯁꯤꯟꯅꯈꯤꯕ ꯃꯌꯥꯝꯗꯨꯗ ꯆꯤꯡꯁꯤꯟꯅꯗꯅ ꯍꯧꯖꯤꯛꯁꯦ ꯃꯈꯣꯡ ꯍꯥꯝꯕ ꯌꯥꯗ ꯂꯩꯔꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯑꯃꯥꯡ ꯊꯣꯡꯁꯦ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯑꯣꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕ ꯆꯠꯂꯨꯕꯅꯦ ꯉꯁꯤꯁꯦ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯤꯅ ꯗꯣꯛꯇꯔꯅꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯗ ꯗꯣꯛꯇꯔꯅ ꯁꯦꯝꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯛꯑꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯔꯛꯑꯅꯤ ꯈꯟꯕꯗ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯅꯥꯗ ꯇꯥꯟꯅꯔꯨꯗꯣꯏꯅꯣ ꯀꯅꯥꯗ ꯍꯪꯉꯨꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯦ ꯏꯆꯥꯁꯤ ꯌꯦꯡꯉꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯞꯄꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯤ ꯑꯣꯏꯅ ꯃꯤꯃꯥꯟꯅꯗꯅ ꯆꯠꯄ ꯉꯝꯃꯛꯀꯗꯒꯦ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗꯒꯤ ꯑꯩ ꯉꯁꯤꯐꯥꯎꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯃꯐꯝꯗ ꯏꯆꯥꯒꯤ ꯃꯇꯦꯡ ꯃꯃꯥ ꯑꯩꯅ ꯍꯟꯅ ꯅꯤꯖꯔꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯥꯕꯨ ꯀꯟꯕꯤꯌꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯍꯤꯡꯍꯟꯕꯤꯌꯨ ꯃꯤꯑꯣꯏꯕ ꯄꯣꯛꯁꯤꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯈꯥꯡꯕꯗ ꯉꯝꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯈꯥꯝ ꯁꯅꯥꯃꯆꯥꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯣ KNTLꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ